Khurramjari mayam punamakpu Langol Old Age Home Chairman Ona Mangina Mayam Punamak Putlona Khurramduna Mayamda Pauta Mama Tamjari Asi Akhoi Langol Old Age Home gi ahal laman singi anaba pain treatment clinic ki staff sing doctor sing punamak lengbirakuna Langol Old Age Home gi ahal laman singi pain treatment clinic ki doctor sing mayam lakpiduna asigulba ahal laman sing chigi anaba yengbe lakpibani asugba marai bakthiraba ahal laman sing asigi asada nariba anaba ahalo silakpagi pain treatment clinic ki doctor sing lakpiduna pain gi oiba anaba sing layengba lengbirakpa amasung hidak lema pibiba lakpibagidamakta Langol Old Age Home gi maikaidagi hana thagalpa phongdoksari isona taibang mapuna achauba thawdang ama lahonbiriba asigulba pain treatment clinic ki lengbirakliba doctor singbata punamakta mapuna thawjanbiba pinabiba oinabagidamakta asi Langol Old Age Home gi maikaidagi hana thagalpa phongdoksabaga loinana mapuna tharakpa laigi masa haiba mingthol pijatuna ikai komba boksari asigulba lariba lai pangkhai makhada leriba ningba kairaba Punsigi aruban pungariba amasung chakni phiniraba ahal laman sing asigi masada nariba anaba sing asibu khada worksu mateng pangba ngamba oiga haidana pain treatment clinic ki doctor sing lengbirakuna anaba sing jengbiba amasung tidang thawlem pibibagidamukta hana thagatuna mapuna thawjan pinabineba khoramda thomijari